ꯌꯥꯔꯒꯗꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯍꯥꯏꯗꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯤ ꯌꯥꯏ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯃꯌꯥꯝꯅꯦ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝ ꯏꯃꯨꯡ ꯄꯨꯅꯔꯤꯕ ꯉꯥꯛꯇꯅꯦ ꯆꯥꯛꯈꯨꯝ ꯃꯨꯠꯇꯣꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯦꯖꯣ ꯍꯣꯞꯄꯨ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯅ ꯁꯨꯃꯥꯏꯅ ꯊꯤꯡꯖꯤꯟꯕꯤꯔꯛꯑꯦ ꯐꯝꯕ ꯌꯥꯔꯔꯣꯏ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯣꯅ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯀꯩꯅꯣꯝ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯇꯤꯟꯒꯤꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯐꯔꯦꯅ ꯅꯨꯃꯤꯠꯁꯦ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯁꯤ ꯊꯧꯕꯥꯜꯒꯤ ꯕ꯭ꯔꯥꯟꯁꯀꯤ ꯍꯥꯡꯗꯣꯛꯆꯕꯅꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯔꯝ ꯑꯃ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯊꯤꯡꯕꯒꯤ ꯃꯔꯝꯁꯦ
ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗꯤ ꯃꯣꯏꯒꯤ ꯄꯔꯁꯅꯦꯜꯅꯦ ꯑꯩꯅꯁꯨ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯕ ꯔꯁꯨ ꯈꯜꯂꯦ ꯑꯩꯈꯣꯏꯒꯁꯨ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯍꯥꯏꯗꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯤ ꯌꯥꯏ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯃꯌꯥꯝꯅꯦ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝ ꯏꯃꯨꯡ ꯄꯨꯅꯔꯤꯕ ꯉꯥꯛꯇꯅꯦ ꯆꯥꯛꯈꯨꯝ ꯃꯨꯠꯇꯣꯔꯤꯕꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯀꯩꯅꯣ ꯇꯧꯕꯤꯌோ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯟꯅꯗꯒꯤ ꯃꯇꯝ ꯊꯥꯔ ꯂꯩꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏ ꯉꯁꯤ ꯁꯤ inauguration programꯁꯦ ꯑꯩꯈꯣই ꯉꯁꯤ ꯇꯧꯖꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯗ ꯎꯁꯤꯠꯇꯕꯤꯗ ꯊꯑꯣꯏꯗꯅ ꯇꯧꯖꯕ ꯅꯠꯇꯦ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯇꯧꯖꯕꯅꯦ ꯌꯥꯝ ꯄꯤꯛꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃ VIP ꯀꯩꯀꯩ ꯏꯟꯚꯥꯏꯠ ꯃꯌꯥꯝ ꯇꯧꯖꯩ ꯑꯗꯨꯕꯨ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯀꯛꯊꯖꯔꯒ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕ ꯑꯍꯜ ꯂꯃꯟ ꯈꯔ ꯌꯥꯎꯔꯒ ꯑꯩ ꯁ꯭ꯇꯥꯐꯁꯤꯡꯒ ꯇꯧꯔꯒ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯁ꯭ꯇꯥꯐꯁꯤꯡꯒꯤꯁꯨ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯐꯖꯅ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯖꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯗ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯀꯩ ꯄꯥꯝꯃꯤꯅꯣ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯃꯤꯟꯅ ꯑꯩꯈꯣꯏꯁꯨ ꯇꯥꯖꯒꯦ ꯑꯗꯨꯝ ꯑꯩ ꯏꯁꯥꯃꯛ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯖꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯁꯦꯡꯗꯣꯛꯆꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯧꯖꯤꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯄꯤꯔꯤꯕ ꯃꯦꯖꯣ ꯍꯣꯛꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯦꯔꯤꯐꯥꯏꯠ ꯈꯤꯇꯪ ꯇꯧꯖꯒꯦꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦꯅ ꯇꯧꯖꯕꯅꯤ ꯉꯁꯤ ꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯃꯤꯝꯁꯇꯒꯤ ꯀꯩꯗꯒꯤ ꯊꯥꯒꯠꯄꯤꯕ ꯐꯦꯁꯕꯨꯛꯇ ꯂꯣꯏ ꯆꯥꯏꯊꯣꯛꯏꯕꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣ ꯍꯛꯀꯤꯗꯤ ꯅꯃꯥꯗ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣ ꯍꯛꯀꯤ ꯃꯁꯛ ꯐꯖꯍꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯇꯁꯦꯡꯅ ꯃꯦꯖꯣ ꯍꯛꯀꯤ ꯁ꯭ꯇꯥꯐ ꯑꯣꯏꯖꯔꯒꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯦꯖꯣ ꯍꯛꯀꯤ ꯃꯅꯨꯡꯃꯛꯇ ꯅꯠꯇꯕꯅ ꯃꯦꯖꯣ ꯍꯛꯀꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣ ꯍꯛꯇ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯦꯇꯦꯝ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯖꯩꯑꯕꯀꯣ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯦ 60 ꯑꯕꯞ ꯑꯣꯏꯍꯟ ꯂꯩꯖꯩꯑꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯤꯕ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯑꯝꯇ ꯅꯠꯆꯗꯦ ꯑꯁꯤ ꯀꯩꯒꯨꯝꯕ ꯕ꯭ꯔꯥꯟꯁꯁꯦ ꯊꯤꯡꯕꯤꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯣꯏ ꯊꯥꯗꯠꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯖꯔꯤꯅꯦꯕꯀꯣ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯔꯒ ꯁꯤꯗꯒꯤ ꯂꯥꯛꯄꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯀꯔꯤꯌꯔ ꯑꯃ ꯁꯦꯝꯖꯔꯤꯅꯦꯕ ꯑꯁꯤꯁꯦ ꯀꯩꯒꯨꯝꯕ ꯃꯦꯖꯣ ꯍꯕꯁꯦ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯑꯩ ꯏꯁꯥꯃꯛ ꯅꯠꯇꯅ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯂꯣꯏ ꯃꯥꯌꯣꯛꯅꯗꯣꯏꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯇ ꯅꯠꯇꯦꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯄꯨꯖꯕ ꯏꯚꯟ ꯂꯨꯍꯣꯡꯕ ꯃꯤ ꯃꯧ ꯑꯣꯏꯕ ꯂꯣꯏ ꯌꯥꯎꯖꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯄꯨꯜꯂꯒ ꯒ꯭ꯔꯨꯄꯤꯡ ꯁꯥꯔꯒ ꯃꯦꯖꯣ ꯍꯕꯁꯦ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯝꯒꯠꯆꯔꯤꯕꯁꯤꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯐꯠꯇꯅ ꯎꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯒꯨꯝꯕ ꯁ꯭ꯇꯥꯐ ꯑꯃꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕꯗꯣ ꯎꯕꯤꯔꯀꯥꯟꯗ ꯃꯦꯖꯣ ꯍꯕꯁꯦ ꯗꯥꯏꯔꯦꯛ ꯊꯤꯡꯖꯤꯟꯕꯒꯤꯅ ꯉꯁꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣ ꯍꯕꯀꯤ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕꯗꯣ ꯐꯣꯡꯗꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯐꯦꯠ ꯊꯣꯛꯆꯕꯗ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕꯗꯨꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯑꯞꯗꯦꯠ ꯄꯤꯖꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯞꯗꯦꯠ ꯄꯤꯔꯒ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯌꯥꯝꯗ ꯍꯦꯟꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯤ ꯊꯥꯗꯣꯛꯑꯒꯗꯤ ꯃꯌꯥꯝꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯃꯑꯣꯡꯗ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯆꯕꯅꯦꯕ ꯑꯁꯤꯗ ꯕꯦꯗ ꯀꯃꯦꯟꯁ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯎꯋꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯀꯃꯦꯟꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯖꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯖꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯎꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯒꯤ ꯑꯣꯏꯅ ꯑꯐꯕꯗꯤ ꯁꯟꯗꯣꯛꯄ ꯌꯥꯝ ꯇꯞꯄꯦꯕ ꯐꯠꯇꯕꯗꯤ ꯍꯧꯖꯤꯛ ꯂꯣꯏ ꯚꯥꯏꯔꯦꯜ ꯍꯥꯏꯁꯦ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯋꯥꯏꯠ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯂꯣꯏ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯐꯠꯇꯕꯗꯤ ꯁꯟꯗꯣꯛꯄ ꯂꯣꯏꯈ꯭ರೆ ꯍꯧꯖꯤꯛ ꯑꯐꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯈꯤꯇꯪ ꯇꯞꯀꯗ꯭ꯔꯥꯅ ꯑꯩ ꯏꯁꯥꯃꯛꯅ ꯊꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯃꯦꯖꯣ ꯍꯕꯀꯤ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯖꯅ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯊꯤꯡꯖꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯀꯔꯤꯌꯔ ꯂꯣꯏꯅ ꯃꯨꯠꯊꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯦꯖꯣ ꯍꯕꯁꯤꯅ ꯊꯤꯡꯖꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯨꯂꯞ ꯊꯥꯗꯠꯂꯒ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯏꯁꯥꯃꯛꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯍꯥꯏꯖꯔꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯅꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯈꯛ ꯃꯥꯒꯤꯗꯣ ꯐꯖꯅ ꯐꯠꯇꯕ ꯂꯝꯕꯤ ꯆꯠꯈ꯭ꯔꯤꯕꯗꯣ ꯆꯨꯝꯅꯕ ꯁꯦꯝꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯥꯒꯤ ꯅꯃꯥ ꯊꯣꯡꯉꯒ ꯑꯇꯣꯞꯄꯗ ꯗꯤꯄꯦꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ